Tangkhul volunteer singa kuki khulai paiba singa kapnaba lepthri Tangkhul volunteer ama amasung kuki khulai paiba ani Sire aso open si yawnari Urkhul district nauna irang thulakhibaga loinana tuan ma thagdok singda Tangkhul volunteer ama Sire ahumna sokli kuki theory singi maikaidan ani Sire kayaman aso open yawri yumai thanabagi paulakli Litan police station konba Mulam village yung kay mayumay tharamli masigi matang walking committee of Tangkhul Nagalong na thadurak pa chiro lamanahay sinakaithil village manak tanga si ayu angan bada horsokmi zamang say kun gamapan ko naga village gar amako ki militant sinanumay na kapto na hatkri laikhidraba horsokmi zamang say kun gamapan ko naga village gar amako ki militant sinanumay na kapto na hatkri laikhidraba horsokmi zamang kamjong district ki Sakrik Khulen village tagini thaudo adura soklaba Tangkhul volunteer ahungi manung da ani di helicopter na Imphal purakpaga loinana hauji Rims hospital laikanari kuki gi maikai da miyo ani Sire habi gi paw di like adubo maming mathana singuri hauji phawgi oina sapsana khangmangamdri masigi sumathakta Manipur laingak tigi karigum wapm amata phongdok palaitri atopa thaudo amadana Mulam village ta ngasi ayu angan mada khulai paibising etek sa tharakpaga loinana yung kaya marum mai tharamli Mulam village authority ni thadorakpa statement amana hai ayuk pung mga ga makhairom tabada nongmai round kaya marum kapsilakpaga loinana yum kaya marum tharam khibani thaudo adura khunja ni phibam thina sokpadagi laikanari misam miyam da khanghaudana attack sa tharakhibagi thawong adubu Mulam village authority ki maikei digi akan mamong da condemn tarakli state village authority ki sirol amana hai attack sa tharakhiba miyoi singadu Tangkhul furuk ki miyoi sing oirambe hairi Nomai kapnabagi pawhek phangbaga maikai adomda masing Yamlaba security personnel sing thomjinki adubu nakal anigi marakta yamna kana khutthokna bana maram oiraga security force sing adu sanction bangamkidi tungda irang adu tapna security force na lakhi pausna makata na hai haujiksu Mulam village ki maya nakna leib khul singda akan mamong khutthokna bagi paw lakpalepthri nomai kapnabagi thagdok sing asina Tangkhul amasung kuki gi marakta yamna saunu unkhatnari Koko mina sinduna hayeng asauba protest ama Imphal da tawgadori wahang tarug yawa memorandum ama hayeng minister da pisingani nahakpam santa Coordinating Committee on Manipur Integrity Koko mina hayeng miyam ga loinana Imphal da asauba protest ama tawgadori protest asigi saruk ama oina maikai digi miyam hogduna laknaraga wahang tarug yawa memorandum ama minister gi da pisingani haina Koko mi gi wangang lo nahakpam santana pawmising da phongdokri Lamphel da leiba Koko mi go office ta pangthokpa pawgi mifam amada loop asigi spokesperson nahakpam santan haiki tuan ba maikai digi miyam asoba khongsat ama satlaga mafam amada pungani khongsat asida tuan ba club civil society organization amadi miyam na saruk yagani miyam gi khongsat adu nungthil pung ama tabadigi hawgani Lengaki mafamda takshiliba maru oibu wafam singi manungda magna haiki state asigi yellow mi singi mathak satharakliba proxy war asi lephananabagi matangda lengakna masak thokpa thawrang lokhatkadoribra haibadu mapung oina taksingani ani suba lengakna narco terrorism lakshinana ba kari karamba thawrang lokhatlabagi amasum karamba matam phawbagi manungda hiramasiga mari lainana matik saba thabak pakhatkadagi haibisini ahum supu wahangna April tareta sahi nauriba masin maupa masum misam ohum sikhibagi matangdani thaudo adur senari besing masa khangdokpaga loinana phanabagi matangda lengakna lokhatliba thawrang karamba thakta leirabagi misam ahum CRPF numaina kaptana hatkhibagi matangda Manipur lengakna enquiry sathagadra haibago hang ama yauri manga subu hang the internally displaced persons ngi matangni magna haki sai esigi March 13 ga matai fawba IDP sing masa gi mayumda hanjin hangani haina thajaba pikrabasu Hauzik Pawba IDP kaya marum relief camp amadi temporary shelter singda sangjapam lauduna leiri Hiramasigi matangda laingana akaknaba matam yawba road map puthokpa mathoktai laingana militant group kharaga su agreement khuyek pinabigi matangda magna hai tuan ba CSO singi maikai digi hiramasiga mari lainana nungnangba phungdoknarakpa laikhrabanina laingaki maikai digi agreement asi review tawgadra natragana abrogate tawgadra haibadu mek sing khangadabani Rally the Saruk Yagadori Visina, Masagi Club Amasum Organization Singdagi, Memorandum Puraklaga, Langaka, Marilena official Singda, Pishinduna CM, Cabinet Minister Amasum, MLA Sing Yohon Kikanik. CRPF na kapa the Lake Kidrava Ahunga Haksang Lokri,
था असिगी तरुक अमसुम तरेट की लोनब अहिंग नोंग्याइदा त्रोंगलाउबी अवांग लेकाइदा कुकी टेररिस्ट नि सिंगनबसिंगना बॉम्ब कापसिंदुना फमुंगदा तुमदुना लैजरिबा पिकलिबा मसिन मौपानी बु हाटखिबा अमसुम ममाबुना तमथिना सोगनखिबा थौदोक्तु यानिंगदबा फोंदोक्तुना मियामना हौरकपि हौदा गेलमोंदा लेबा CRPF ता केमदा थोमजिनबदा CRPF ना कापथोरकपदिगी लेखिद्रबा मिसम अहुंगी थवाई याउद्रबा हक्सांग ngasi rims mok tagi lauduna aroiba mathau pangthoknaba fogok so ikhai lamthabung lampakta pudakri laikhidraba mi uhum adudi waikhurok tagi laisram jiten se yankhaiga mathoi sagolban tera lukram leirak huidrom michael se kungani thoi amadi kumbi tera khong ward number 7 dagi wahengbam bobby se kunga mapan kawi lebak thiba thaudo odu laikhidraba mi uhungi thawai yaudra haksang sing rims ki mokta thamduna thamduna fawa leirakhiba imung manung amadi misi esiga mari leinana CM ki GAC ga Manipur lenga ka hiram khradi yanaba purakpari gi haksang singa du lauduna aroiba mathau mangam pangthoknaba thaurang tawbani hadi amasum pikliba angang anigi asum well phangna honabada miyamna sangsilakpa khongjang khudimakta leikidraba mi ohungi imung manung amadi GAC na angamba mating pangani hainasu leibak thiba thaudo adura leikidraba kumbi tera khong ward number 7 digi wahengbam bobby gi mama laisram zogena phongdorakli maral kopsinna ba honaba lupulan uhana ba honarakpani KCP Jenims Hospital gi Nursing Association gi President Lema Popom Ranjita Devina masagi maral kupsinana bohona bada lupulan uhana bohona rakpani haina Kanglaipak Communist Party Taibangan ba group ki Publicity Secretary Salaingan Meetei thadorakpa chirol amana phongdorakli chirol asin hai Ranjita na press sengdorakli pu wafam singasi ahal laman singna haina ba paurau huran nakok napi pakli haibedu sat manari lup asina ngasi faw nupi angan kian khangan ba sumi lali thidokta personal attack tawba leiti lup asigi oinadi Ranjita gumba masagi aran basing kanthokshana bo honari ba misa amaga awai akhum tawnabigi matam leitragasu Jenims Hospital manungi amot pa asing wafam singadu khara hena mek singna miyamna khangana ba warol asi thadorakpani lup asigi Operation on Eradication of Public Enemy gi special fact finding team thigat pada Jenims Hospital manuna nursing association ama laina matam sangna wajaraklaba contract staff nursing regular tana bani haina sel khairi basi phone corruption tawbani hairi India gi lanmi hankro haiba kholaw lawminarasi pripak taraga humdoi subi Indian colonialism Racist Day 2026 lakpaga loina Indian Army na kanglai pakta satakhiba miyot minai kya amuhana thoktana ba amat oina khongpham siana lemina duna lamdam asidagi Indian Army hankro haiba kholaw lawmina duna namidang da maira gi rally satpi yu haina lona thingkraba People's Revolutionary Party of Kanglai Pak Pripak ki Publicity and Propaganda gi SARS DF years laibak ngakpa luwang thadurakpa sirol amana phongdorakli sirol asina hai mathong huktabi Indian forces singna sahi lisang sina iramdam kanglai pak ki misam miyambu black lokaya gi marumda nupi angang khaktana hatopi ba otpi nabi bigi nupi oibigi ikai kumna ba manghan bikhiba kaya amana mafam khangan khidaba madi patsoi langjing da thoki ba tam thiraba saramsat ki lisat kya du buning singduna kumsing inglising ani ga taraga mari dagi lepa laitana sathaduna lakliba Indian Colonialism Racist Day Thoram Sesat Kunga Taruk April English Nganiga Kunga Taruk Numaizu Numita People's Revolutionary Party of Kanglaipak Pripakna Lup Asigi CHQ GISQ THQ Transit Camp Sing Training Centers Singamasum Atay Loisang Singda Taraga Humdoirak Subi Indian Colonialism Racist Day Thoram Pangtokani Numit asida irai pak punamakna Indian force ki mayokta leiduna makoina tawkhiba lisat kya dubu amuhana kanglai pak ta chatharakta wa apunbagi kholaw lawminarasi haina ningsingjari hairi makata na hai ngasi kanglai sa miyam ki marak khaibung nairiba thajana wanariba mathau tawbada mapu oibigi wakhal watliba asauram kanaduna sikon nakonba khomjin tasinba watnariba khibik asi mitop miram gi lining amasum nat chatnabi isabu kupsin khibadagi ishan isabu masak khangludabadagi oirakhiba ngaktani mama lebak nungsijabagi marasi laba wakhal miyeng leitaba misak singna leibak ki thabak tawbuda mapu oibigi wakhalon watpana maram oiduna asetpa thaudang pangthokpa ngamdraba ngasigi iramdam gi lengakna phamnaiba singa sikanglai pakna India gi nat amasum laisiam lon gi
पाफलनुंग लैरुबगी महिनी असुमना मखाताना इंडिया की फिबानुंग लैरिबा मखै मापु ओइबगी वखलोन चेनब इरैसा मिरोल पुथोकपद कैदनुंग ngamloi minai naithangi punsirolna mayon sumba khunai rol amasum laingak rongi isil tambada ireisa singna athoi ehin tanabegi lamjil tanarakpa maramna yelongingaidigi hauna puwarigi isil adu haujikti lamakhangda खामलगनी अमसुम मतुंग तरकपद लमदमसिगी मापु ओइबिगी वखलोन चेनबा मथौदांग सावबा ममा लेबाक नुंगसिजबा मतिक साबा मियोइसिंग अतमनना पुथोकपा नतना मदोम थोलकपा हाइबदु ओइथोकलरोइदबनी मथंग मथंग इंडो म्यांमार बॉर्डर द आईएम ना KNAB मंगा हात्ख्री लितान एरिया द सुखुथोकनरी तांखुल अमा कोकियेनी सिरी थासी की तराग निपान इम्फाल उर्खुल लंबी की TM कासोम न कोकी मिलिटेंट्स न तांखुल नगा अनि हाट की बथौदो दुना मरम ओइरगा उर्खुल अमसुम कामजोंग डिस्ट्रिक्ट की जगह सिंग हाउजिक सु टेंशन वांगना लेदि ngara ngasi ayu angan bada kamjong district ki indo myanmar border area da NSN IM na KNAB manga hatkri लितान पुलिस स्टेशन की मनुंग जन्म जगह सिंग सुकुकी एमसुम NSN IM की मरक्त अकन ममोंग न खुथोकनबगी थाउदोक सिंग अदुदा तांखुल नागा वॉलंटियर अमा कोकी theorist अनि लैखिद्रे हाइदि पाउसना मखाताना हाइदिबना ngasi ayu angan bada indo myanmar border की एरिया दा KNAB की अफब मखल की खुलाई सिंह पाइब केदर कुल्लोम कामजोंग डिस्ट्रिक्ट की इंटरनेशनल बॉर्डर एरिया दा संगसिलक्तुना नगा खुल सिंगदा एटेक तौदुना मिसम मियाम सिंह हाटनबा होनखि थाउदो अदुगी पाउ फंगनबा NSN GPRN की सुप्रीम कमांडर साउथ ईस्ट कमांड मेजर जनरल अलेंगिली सिंह मखादा कुकी मिलिटेंट सिंह अदुगी मथक्ता लांदाखि लोइनना KNAB की केदर मंगा हाटख्री अतोप कया मन असो अपन नंगनख्री हरि NSN GPRN की मैकेदिगी मखाताना हाइदिबना TM कासोम नगामी समनी हाट किबा शिना कैथेल थोई सरकार पुंगम सुमनाक नकप खुल सिंग लैरिबा नगा सिंगी मथक्ता कोकी सिंग अटैक तौब थाउदोक सिंग अदुगी चप चाबा पखम पिगनी कोकी सिंग सथरीबा असिगुम लांदाबगी थोंग सिंग सिदा नगा सिंग तुमिन लैरोय नगा मियाम की सेफ्टी डिग्निटी अमसुम राइट सिंगी दमक सब साना थेनगनी असिगुम लूरब लनफम असिदा नगा मियाम अमत ओइना पुनसिनना बसु अपील तौरकली हाइरि हैना लुप असिगी मैकेदिगी सोशल मीडिया मखोइना हारख्रब मियोइसिंग अदुगी फोटोगा कोनना थगलक्ली मरक्सिदा उर्खुल डिस्ट्रिक्ट की सिना कैथेल कोकी मिलिटेंट्स नगा विलेज गार्ड अमा ngasi ayu angan mada हाटख्री मफम असिदगी इराप लापनदना मुलान अमसुम सोना फाल विलेज अनि की मरक्तगी कोकी ललहौबा अनि की असिबाक सांग फंगली हौजुक मखाताना सोंगफेन कोकी अमसुम NSN IM की मरक्त अकन ममोंदा खुथोकनख्री हाइदि कोकी वॉलंटियर अनि हाटखिबगी थाउदो enquiry तौगदबनी कोहर ngasi ayu angan mada urkhul district songphau amasum mulam koki khulda khulai paibasing akan mamong de attack sa tharakpagi thaudokta koki village volunteer ani laikhidri nupi angang kya na sokle yum kya sumai tharamli haina koki Organization for Human Rights Trust kuhurna thadorakpa chirol amana hairi siol asina makhata na hairi bana militant sing aduna ngasi ayu angan bapung mangaga makhairom tabada miyam tumna ringai matamda attack sa thaduna khunja volunteer ani edo hatkibani yum ani amasu mai tharamli koki village volunteer ani eduna duty taringai de khulai paibe sing aduna nungmai kapsilakpadigi सादान भी लाइसेंस गन सिंह मियाम कन्नना होनाबद नोंमैना पांदुना लैखिदबनी थाउदो असिगी मतांगना पुलिस की मैकेदिगी FIR लोखतुना अककनबा मतमगी मनुंगद इंक्वायरी सथगदबनी लोइनना मिहार अदुदा सेनरीबे सिंह अदु मसक खांगदोक्तुना फगतुना लोगी थोंगद मतिक चाप सेराक पिगदबनी असिगुम हिंसा के थाउदोक सिंह असि मखाताना थोक्तनबा कोकी नगागा तायनबा खुदोंग थिनगाई ओइबे जगा सिंह द सेंट्रल आर्म पुलिस फोर्स डिप्लॉय तौगदबनी लैखिद्रबा सिंह अदुगी एक्स ग्रेशिया पीबे यावना असोक सिंह अदुगी लायेंगबदा मेडिकल सपोर्ट पिगदबनी खुलाई पाइब सिंह अदुना मै थारमलब युम सिंह अदु लैंगा की मैकेदिगी नौना साबग लोइनना अवाब तारब इमुंग सिंह द रिहेबिलिटेशन की खुदोंग साब पिगदबनी थाउदो असुगी मतांगना नेशनल ह्यूमन राइट कमीशन यावना मरी लैनब सिंह मियेंग संगदबनी हाइदि येंगंग पोकपी बाजार मियामना सेंट्रल फोर्स सिंह थिंख्रे मियोई क्या सिरग लैंगान अखोइगी वकत तागदोरिबनो जेसमी रोंगलाउबी मिहार अमसुम इम्फाल उर्खुल लंबीगी TM कासोम मिहार यानिंगदब फोंगदोक्तुना इम्फाल उर्खुल लंबीगी येंगंग पोकपी बाजार तांखुल अमसुम मैतै फुरुकी नुपीसिंगना लंबी थिंगबगी खोंजंग संसिंख्रे खोंजंग अदुगी मनुंगद इम्फाल लोमदगी उर्खुल लोमदा हाइगलखिब गाड़ी अमसु मयाम संगदुना थत्तुना हलंख्रे
khongjang asigi matang da jesemi kaubi tangkhul maira paibi lupki lusingbi amana phongdokhibada central force laina illegal immigrants sing mihat mipun kya sathariba sigi matang da laingak ta kyara khana wokat palekri adubu ngasi fawba positive oiba khongthang amata pekhat palaitri chief minister yumnam khemsana urkhulda trust building mission pangthokiba dugi manungsana miyamda lambi asi satpa yaragani miyam karisu kiningai oide hairamlaba matung pung nifuga nipon ga manungda TM kasom the illegal immigrants in the imbust auduna tangkul naga misam ani hatkri trong lobby de su tum dun leizab angang ani bom kapsin duna hatkri thawdo thukli bi jaga singa dugi manang na central forcing leirabasu mr miyam ngak sen ngamdrabani na makhoida aikoina thajaba thamdri maramaduna central force thingbagi khongjang makha na sangsin kigani government gi maikei digi irang lakshin na bani haiduna central forcing thajilakli bani aikoina welcome tawti central force ta थाजरगदी अखोई कनामत हिंगलरोय लेंगा की माइकैदिगी खुंजा मिसम क्या यामन सीरगा अखोईगी मथक्ता लंदारिबा सिंग सिंग मथक्ता एक्शन लखटकदौरिबनो अखोई सीरगा क्रिमिनल सिंग दुगी मथक्ता एक्शन लखटकनी हायरबदी अखोई सीरबसु यारी अखोई क्या सीयु हायरिबनो तुंगी मिरोल ओइदिबा अखोईगी इसाइसु सिंग तंगदु लैतान हिंगौगनी हायरबदी अखोई थवाई थाराबसु थारगी illegal immigrants sing asina leptana landarak pasina aikoibu tumhandaba awaba pibigi thawdo asi matam sangli aikoi su nungaini hingbu yahanbiu central force thajilaklaga tangdu laitaba hanjilakadaba nati aikoi ngak sengadabani haina thajilakliba central force sing asi lairiba maki aikoi santi fangloi maramaduna central force thingbagi khongjang sathakigani haikian su pau sida makhadana fongdorakli thangja suti oiraroi autonomous body institutions corporations societies board amadi public sector undertaking yauna lenga ki lusang punamak thang janumit suti oileroi haina manipur lenga ki joint secretary thoksom bedjet na thokiba notification amana makhatana khangalakli aduga tentang na sunu myam na thamjaramgi hausikoi na di myam pau sisu matang se lusinjarage amasu makhata ba anoba update myam punangai minasena channel sigi maikei digi myangi phamda makhata na thamjari makhata ba anoba update myam punangai minasi